Good morning. Northeast Windogi News Analysis ta mayam punamak putaram nokchari. Ngasi pauche sing da phongba pau khara khana nabagidamakta ekhoigi studio sida lengsinduna leibiribase The Frontier Manipur gi Executive Editor Oza PAOJEL saubani oza bo hanba mukta da taram nokchari oza. Thank you. Thagachari oza ngasi pauche ambagi headline oina phongnaribase ekhoigi Gujarat England tamna pai khigedaba Air India gi plan kaibada passenger amadi hinghore. Chani ga nifuni thoi tongba plan adugi cabin crew da Manipur dagi ani yaure haiba pausina ahanba headline oina ayamba pause sing da phongnaring asi se oza panba yabadi khoi ngasi Gujarat na London tana pai khigedaba Air India gi plan ama hek ai khoigi paikhatbada manak nakpa building da thomjin duna kai khiba matungda ai khoigi Imphal International Airport gi Airfield Environment Management Committee gi mifangi matung ina so khoigi airport gi akoibada ledger light chijinaba yahandaba gi atingba tusu khoigi thodok asiga mari leina na khoigi thokaningdaba haiba tare asigi tingnaba gi khongthang ama oina so airport authority gi makai degi lokhatkre aduga tongan tongan bai khoigi prime minister president amaso home minister civil aviation na chingba kaya amana so khoigi thodok ase nungaitaba phongdoknarakpa aduga tata group na so khoigi leikitraba thodok aduga mari leina na leikitraba imungsingda lupa crore amamam piragani haina so lauthokre osa kari wafam thambini ahmada sajda masigi je yamna laibak thiba unfortunate haitare most unfortunate oiba khoigi yamna nungaitaba thodok amane maramdi akhoi ju traveling haibase taseng hai kandadi kwaidagi safest oiba keno se akhoi gi mode of travel haijaba tare ko masi se aeroplane tongmani aeroplane da akhoi gi leriba magi flight haibase yam safe oiba adugum keno amne mem chanari ba duni akhoi gi kari macha thobaga extend thokpagi changa aeroplane tongbogi akhoi gi chang haijaba tare ko masi adumati khene na akhoi gi magi keno haijaba tare ado masigi huzik akoi shamak ne ju khanbiro huzik imphal dagi delhi ton tan chapa or anywhere chapa kansida akoi su secure oina chalibu ngatane akoi kem tawre ko loina adu huzik haiba laibuk thiba thodo se tammangam da haiba se machine haija batare magi labor security protocol me amlen mu check to ngatane flight ki labor singje adu hayeng masigi tasengna akoi gi magi black box da kari haijaba tare information ma'am da khang hai singna ma'am fazina retrieve toro matung sida combine to no to gibno how do the mokoi gi expert haijaba tare ko magi ma'am thigala kan sida khangna da pot amani adu yamna level thibudi tasena hai kan da ko gi su ma'am gi man tu da koi gi maiti emusu de cookie emusu yore koi gi ani mak pimchang atani koi gi kano cabin crew haijaba tare yamna su no aite imung manung gi awabar so koina su jiga haiba singse saruk yai aduna masda khoigi amuksu ubu yabadi tasina hai kanda khoigi employment se khoi chwaidi leriba khoigi manipur gi leriba youth singse mapan da su ayam bo jik chana kan se any phum singse da khoigi matik chawa thawak sing dum khoigi my occupation haija bata hoi profession singsida khoigi mpham gudi mak su khoigi leriba manipur gi miyam sing pimcha sing pamcha sing orsu adum lei masigi se amrom dadi khoigi manipur le film sina su khoigi employment ki opportunity haija bata rego khoigi thok phangba amadi kana to bogi sana isabu sen thokno khona jabase zik le film sina di yamsu waba matam di we manipur su ado hana su thok phangta su kyamna fair oige kyamna free and fair oige kyamna transparent oige haibisu miyamna dum khangna por ngatare aduna pimsa sing pamsa sing mayam sing sida moigi career options lapa kan su hujika haiba service industry mayam gumba sigumba aviation gumba adagi akoigi tongan behiram da haijaba tare ko ana moi mayam tawr kan sida matik jaba mi mo wera kan sida yumda mateng pangba adai family sing mateng pangpa sigum mateng hoi thinga jere se na lebak sigi leba khoi youth sing ju ayamba from sing sida not only khoi India mang bana taba international da khoi diaspora me am leina na masi ta sing hai kan de khoi ju manipur gi khoi miyam sing ju ji gamna wa ba khoi yamna khoi lani mathak ta mu sing sa ong thokpa awa ma le ngai sida khoi nuai ta pawng hai tare ko sumaina mapan dagi khoi swai thokbuna ta ga mapan thokpa khoi thodok amada khoi gi mi yaram base am ta sing hai kan di
ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯇꯝꯕꯕꯨꯗꯤ ꯉꯝꯄꯣꯠ ꯅꯠꯇꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯟꯐꯣꯔꯆꯨꯅꯦꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯔꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯨ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯆꯥꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯕꯗꯒꯤ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯣꯁꯇꯤꯡ ꯂꯩꯕ SI ꯑꯦꯁꯤꯁꯇꯦꯟꯠ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯅꯤ ꯌꯥꯎꯅ ꯃꯩꯇꯩ ꯄꯔꯁꯅꯦꯜ 3 ꯆꯦꯟꯊꯣꯛꯂꯨꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯈꯤꯕ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜꯗ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯞꯅꯇꯒꯤ ꯄꯔꯁꯅꯦꯜ 3 ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯄꯔꯁꯅꯦꯜꯁꯤꯡ ꯑꯁꯤ ꯊꯥ 3 ꯈꯨꯗꯤꯡꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯗꯕ ꯑꯗꯨ ꯃꯈꯣꯏ 3ꯒꯤ ꯃꯍꯨꯠꯇ ꯊꯥꯔꯛꯇꯕꯅ ꯊꯥ 6 ꯁꯨꯖꯤꯟꯈ꯭ꯔꯦ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯑꯃꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯌꯥꯎꯔꯛꯂꯕꯁꯨ ꯊꯣꯛꯄ ꯌꯥꯗꯕꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯛꯄꯗꯒꯤ ꯃꯈꯣꯏ 3 ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯂꯨꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯗꯨꯅꯤ ꯐꯣꯡꯂꯤꯕꯁꯤ ꯑꯣꯖꯥ ꯂꯩꯔꯤꯕ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜꯁꯤꯡꯗꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯁꯨ ꯑꯗꯒꯤ ꯑꯦꯅꯤ ꯃꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯅꯆꯤꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤ ꯌꯥꯝ ꯆꯥꯎꯋꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯔꯨꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯔꯦꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯗꯅꯦ ꯂꯩꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯃꯣꯔꯦ ꯇꯥꯎꯟ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯍꯦꯛ ꯈꯣꯡ ꯑꯃ ꯊꯥꯡꯗꯣꯛꯄꯗ ꯑꯋꯥ ꯌꯧꯔꯕꯅꯦ ꯑꯗꯒꯤ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯑꯅꯟ ꯁꯤꯐꯥꯏ ꯑꯅꯟ ꯃꯥ ꯂꯩꯈꯤꯗ꯭ꯔꯤꯅꯤ ꯃꯣꯔꯦꯗ ꯑꯗꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯍꯥꯏꯕꯗꯤ ꯈꯨꯠꯂꯥꯏ ꯋꯥꯠꯄ ꯅꯠꯇꯦ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯃꯣꯔꯦ ꯍꯥꯏꯕ ꯂꯝ ꯀꯩꯅꯣ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯇꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝ ꯇꯥꯔꯦ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒ ꯊꯥꯒꯠꯂꯛꯄ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯌꯥꯝꯅ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯐꯥꯎ ꯌꯥꯎꯅ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯑꯦ ꯑꯗꯒꯤ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯁꯤꯖꯤꯟꯅꯔꯦ ꯀꯥꯏꯅ ꯍꯥꯏꯅ ꯂꯩꯗꯅ ꯑꯗꯨꯅ ꯌꯥꯝꯅ ꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯃꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯉꯁꯤꯐꯥꯎ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯒꯤ ꯑꯃꯗꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯄ꯭ꯔꯦꯖꯦꯟꯁ ꯑꯃ ꯂꯩꯔꯤꯕꯁꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯁꯦꯝꯕ꯭ꯂꯦꯟꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗꯁꯨ ꯂꯩ ꯁ꯭ꯋꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯃꯊꯧ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯍꯧꯖꯤꯛ ꯍꯥꯏꯕ ꯄꯥꯎꯆꯦꯁꯤꯗ ꯌꯥꯎꯔꯤꯕ ꯄꯥꯎꯁꯤꯗ ꯃꯈꯣꯏ ꯆꯦꯟꯊꯣꯛꯎꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯄꯦꯜꯂꯛꯇꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯏ ꯀꯥꯔꯛꯄ ꯑꯃꯗꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯤ ꯑꯃꯅ ꯁꯨꯝ ꯊꯥ 2 ꯊꯥ 3ꯒꯤ ꯁꯤꯐꯠ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯇꯔꯟ ꯅꯥꯏꯅꯕ ꯀꯥꯟꯗꯨꯗ ꯃꯣꯏꯗ ꯍꯦꯟꯅ ꯑꯦꯛꯁꯦꯁꯤꯞ ꯑꯣꯏꯕ ꯃꯇꯝ ꯄꯤꯔꯛ ꯇꯥꯔꯗꯤ ꯃꯤꯁꯨ ꯑꯗꯨꯝ ꯋꯥꯔꯧ ꯇꯥꯕꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯕ ꯔꯨꯇꯤꯟ ꯑꯃꯗ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯗꯒꯤ ꯁꯣꯝꯗ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯕ ꯌꯨꯝꯒꯤ ꯏꯁꯨꯁ ꯃꯌꯥꯝ ꯑꯗꯒꯤ ꯂꯝꯕꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯆꯠꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯁꯣꯝꯗ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇꯨ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯍꯦꯂꯤꯀꯣꯞꯇꯔꯒꯨꯝꯕ ꯅꯠꯇ꯭ꯔꯗꯤ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯏꯁꯨꯁꯤꯡꯁꯤꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯇꯣꯉꯥꯟꯕ ꯒ꯭ꯔꯤꯚꯥꯟꯁꯦꯁ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ ꯏꯚꯟ ꯑꯩꯈꯣꯏ ꯊꯥꯎ ꯐꯪꯗꯕ ꯊꯥꯎ ꯃꯇꯤꯛ ꯆꯥꯅ ꯄꯤꯗꯕ ꯑꯗꯒꯤ ꯁꯦꯂꯔꯤꯒꯤ ꯑꯣꯏꯔꯦꯀꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯔꯥꯁꯟꯒꯤ ꯑꯣꯏꯔꯦ ꯑꯗꯒꯤ इन्वेस्टिगेशन तौगदब पुलिस अखोगी आरोपी ताबगुम्बको हाइबदी पुलिस थेंगनेबा अवाबसिंग हाइजब तारे मरमदी क्राइम अमगी थोकानसिदा इन्वेस्टिगेशन तौदोइसि हुजिक लेब इन्वेस्टिगेटिंग ऑफिसर न तौगदबने होय अद इन्वेस्टिगेटिंग ऑफिसर क्राइम सुम नोंग नोंग मेंगले अदुगी इन्वेस्टिगेशन तौबे मोत सोमदा अखोगी कनोगुम्बा अखोगी ngak senbagi de lambi ngak senbagi lenako siguma ta gadi mana karawaida focus tawduino habi question myamusu murum pangsingsu habi pu yawe adu at the same time akogi promotion matam chana promotion phangbugumba leina akogi police ki lebi issue singse ana no adagi keno nongura thawtik chana piramoy akogi huram amata natraga sam akogi crime mu thoe crime dugi investigation tawkana police chatoi dum pham chatoi adugi मागे थाव दी मतिक चाना पिबिरिब्रा नोंगदा क्या पिबिरिगे जिप्सी मदा हांदे थाव दु
ꯀꯌꯥꯝ ꯁꯥꯡꯅ ꯊꯧ ꯌꯥꯗꯣꯔꯤꯒꯦ ꯏꯚꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯆꯥꯎꯅ ꯀꯣꯟꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯂꯝꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯏꯟꯗꯤꯌꯥꯗ ꯊꯥꯒꯠꯄꯩ ꯋꯥꯗꯤ ꯅꯠꯇꯦ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯦ ꯃꯔꯝꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯃꯗꯤ ꯃꯣꯞ ꯑꯃꯗꯤ ꯗꯤꯁꯇꯔꯕꯦꯟꯁ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔ ꯂꯥꯛꯑꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯋꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯇꯝꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯔꯒ ꯃꯇꯤꯛ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯃꯩ ꯆꯥꯛꯄꯗ ꯀꯜꯍꯧꯕ ꯌꯥꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯔꯦꯡꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯩꯅꯣ ꯍꯥꯏꯖꯕ ꯇꯥꯔꯦ ꯔꯦꯄꯨꯇꯦꯁꯟꯗ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯨꯂꯤꯁꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅ ꯁꯣꯜꯕ ꯇꯧꯒꯗꯒꯦ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝꯁꯤꯗ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕ ꯀꯥꯟꯁꯤꯗ ꯌꯥꯝ ꯑꯦꯐꯤꯁꯤꯌꯦꯟꯠ ꯑꯣꯏꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯌꯥꯝ ꯍꯩꯁꯤꯡꯅ ꯇꯦꯀꯜ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯁꯨ ꯁꯥꯎꯗꯅꯕ ꯑꯃꯁꯨ ꯀꯩꯅꯣ ꯋꯥꯔꯧꯗꯅꯕ ꯌꯥꯅꯕ ꯑꯗꯒꯤ ꯑꯦꯠꯂꯤꯁ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯄꯨꯂꯤꯁꯀꯤꯁꯨ ꯃꯥꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯤꯁꯤꯖꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯁꯦ ꯇꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯁꯣꯝꯗ ꯅꯍꯥꯟ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯇꯧꯕ ꯁꯣꯝꯗ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏ ꯈꯨꯠ ꯊꯥꯔꯛꯄ ꯐꯤꯕꯝ ꯂꯩꯅꯀꯣ ꯃꯔꯛꯁꯤꯗ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯄꯨꯂꯤꯁꯀꯤꯁꯨ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯕ ꯇ꯭ꯔꯣꯃꯥꯇꯤꯛ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯂꯣꯏꯅ ꯑꯣꯏꯔꯝꯒꯅꯤꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯅꯤꯁꯤꯗ ꯊꯦꯡꯅꯔꯤꯕ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯀꯩꯅꯣꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯤꯑꯣꯏꯕꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯦꯚꯦꯜ ꯅꯣꯔꯃꯦꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯗꯕ ꯑꯩꯈꯣꯏꯗꯕꯨ ꯁꯨꯛ ꯋꯥꯠ ꯇꯥꯔꯒꯗꯤ 24/7 ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯃꯤ ꯈꯔꯗꯗꯤ ꯃꯁꯤꯒꯤꯁꯦ ꯀꯌꯥꯝ ꯆꯥꯎꯕ ꯁ꯭ꯇ꯭ꯔꯦꯁꯅꯣ ꯍꯥꯏꯖꯕ ꯋꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯅꯨꯡꯗꯥꯡ ꯊꯣꯛꯂꯛꯑꯀꯥꯟꯗ ꯉꯥꯛꯇꯣꯏꯕꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯡꯁꯥꯗ ꯑꯃꯨꯛ ꯂꯩꯗꯣꯔꯤꯕꯅꯤ ꯋꯥꯔꯤꯕꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯃꯨꯛ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯣ ꯁꯣꯏ ꯇꯥꯔꯒꯗꯤ ꯀꯌꯥ ꯂꯩꯈꯤꯗꯕ ꯁꯣꯛꯄ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯅ ꯃꯣꯔꯦ ꯍꯥꯏꯕ ꯂꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯇꯤꯌꯔ ꯇꯥꯎꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯄꯔꯁꯅꯦꯜꯁꯤꯡꯁꯤꯒꯤꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯤꯌꯔ ꯑꯣꯏꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯈꯣꯏꯗ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯀꯔꯤ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯒꯦ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯁꯤꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯤꯅ ꯐꯖꯅ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯐꯣꯔꯁꯁꯤꯡꯁꯤꯒꯤ खितंग नुआइनबा अमदि टाइमली मोगी इवन बोनस पिबिदना अदगी पर्क्स पिबिदना लेनको अदगी मोगी एसीआर दा रिफ्लेक्ट तौबिदना अमाइन तौबिदे फाब्रा हाइना खले मै थमजगे होय थागचरि ओजा अदुगा अखोगी लैबाक असिगी प्राइम मिनिस्टर नरेंद्र मोदी ना अतोपा स्टेट की बीजेपी की एमएलए सिंह उनबगी मतम लेरबसु मणिपुर दा थोकलिबा चाही अनि हेलबा मणिपुर की इरांग असि लोइसिननबगी दमक मणिपुर की एमएलए सिंह प्राइम मिनिस्टर उननबा होटनरबसु उनबगी मतम पीद्री नाथैदुना थमदी हाइना ऑल इंडिया कांग्रेस कमिटी की सीनियर लीडर जयराम रमेश ना महाके ऑफिशियल एक्स अकाउंट दा फोंदोरले ओजा वफम से कमाइनी येंबे सी मसी तसेना है कानदि मैं हमना अदम हाइने दुने कोई मन की बात का मोतानिंग रे गाने को होय रेडियो को थुआई दुने बा अदुदि योने ngasi bo manipur da sahi ani hindal abasida होय han laulai दुने atop ma ukraine chalore adu tore ada tore mapan da adu yanana khona na bisina re loina however koi gi laiba leibak munung sida de koi gi magi leibak si munung leiba manipur di mana prime minister oiba lam sigi सही अनी चुपना मई चलावा लमसिदा नोंगता उफुम फोंदोक्ट्रिबा अदगी नोंगता लाक्ट्रिबा सिना हाइबदी अखोइसि मथौ तादे हाइबो समानद्रो अखोइ नोइ थोबल तो अखोइ नोइ यामना केन तो पोट अमनि अदुना येंगदसु ngang तादसु हाइबगी यामना स्टेप मॉडल ट्रीटमेंट हाइजब तारेको यामना अखोइगी लेबांग सा तादबा हाइतारे याम सेंग हाइजर कानदि अदुना लीडर अमो ओइबगी मतिक चाइब्रा हाइबो क्वेश्चन दि वाइने अदुना हनकी अखोइगी बीजेपी लेंगाक्सी दि तसेंग हाइ काना डबल इंजिन ने हाइ वाइने हुजिति लोयरन इंजिन जा पुजाइ चाइरा अदुना होय इंडिया की लार्जर पॉलिटिकल सिनेरियो दि बीजेपी की सु मदा मपांगन कलिबा अदि मागी मनी बैक हाइजब तारेको सेल पाइबा मैमना बैकिंग तौबा अदुगुंबा पार्टी अमदि ओइरिबनि अदु तारकसु पॉलिटिकल पार्टी अमना अदुम
ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯩꯅꯣ ꯆꯍꯤ ꯆꯥꯝꯃꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯜꯂꯅꯤ ꯍꯥꯏꯕꯃꯛꯇꯤ ꯂꯩꯇꯦꯅ ꯑꯗꯨ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯦꯡꯕꯤꯔꯣ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ MLA ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯦ ꯃꯅꯤꯄꯨꯔꯁꯦ ꯀꯅꯥꯅ ꯄꯥꯜꯂꯤꯒꯦ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯒꯕꯔꯅꯔ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯦ ꯑꯃꯅ DGP ꯑꯣꯏꯔꯦ ꯁꯤꯗꯩꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯀꯩꯅꯣ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯂꯤꯗꯔꯁ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯆꯕ ꯉꯝꯕꯒꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯍꯛꯇꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯣꯗꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯗꯗꯤ ꯌꯥꯝꯅ ꯐꯖꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯗꯤ ꯌꯥꯝ ꯐꯖꯔ ꯀꯥꯟꯁꯤꯗ ꯊꯕꯛꯇ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯃꯅꯤꯄꯨꯔꯗ ꯑꯁꯨꯛ ꯀꯨꯏꯅ ꯃꯤ ꯍꯥꯠꯅꯔꯕ ꯁꯤꯟꯅꯔꯕ ꯁꯣꯛꯑꯕ ꯄꯜꯂꯕ ꯁꯤꯗ ꯅꯣꯡꯃꯇꯪ ꯂꯥꯛꯑꯀꯥꯟꯁꯤꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯌꯦꯡꯋꯥꯏ ꯚꯣꯠ ꯃꯅꯨꯡꯗ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯗꯨ ꯑꯗꯥꯗꯨꯗꯤ ꯍꯟꯗꯛ ꯃꯣꯏꯒꯤ ꯑꯆꯧꯕ ꯃꯥꯏꯊꯤꯕ ꯑꯃ ꯑꯣꯏꯈ꯭ꯔꯦꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯩꯅꯣꯅ BJPꯒꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯊꯝꯄꯤꯡ ꯚꯤꯛꯇꯔꯤ ꯑꯃꯅꯤ ꯐꯪꯉꯤꯁꯦ ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯣꯠ ꯂꯥꯛꯄ ꯀꯥꯟꯗ BJP ꯀꯌꯥ ꯀꯥꯗꯧꯔꯤꯒꯦ ꯍꯥꯏꯕ ꯋꯥꯍꯪꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄꯥꯔꯇꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯖꯔꯤꯕ ꯄꯥꯔꯇꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ MLA ꯃꯌꯥꯝꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ 36 ꯃꯣꯏ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯀꯔꯤꯝꯐꯥꯎ ꯌꯦꯡꯕꯤꯗ꯭ꯔꯕ꯭ꯔꯥ ꯑꯗꯨ BJPꯁꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯊꯨꯖꯤꯟꯕ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯍꯥꯏꯕ ꯕꯅꯥꯅꯥ ꯔꯤꯄꯕ꯭ꯂꯤꯛꯀꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯃꯌꯥꯝ ꯂꯥꯟ ꯑꯗꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯊꯣꯛꯍꯜꯂꯀꯥꯟꯁꯤꯗ ꯑꯗꯨꯝ ꯈꯥꯏꯕꯨꯡ ꯇꯥꯏꯅꯍꯜꯂꯀꯥꯟꯁꯤꯗ ꯑꯗꯨꯝ ꯁꯧꯔ ꯊꯝꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯞ ꯁ꯭ꯇꯦꯠꯀꯤ ꯃꯤꯂꯤꯇꯔꯤꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯒꯦꯗꯔꯤꯡ ꯑꯦꯛꯁꯔꯁꯥꯏꯖꯦꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕ ꯐꯥꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯁꯤꯗ ꯑꯗꯨꯝ ꯆꯠꯊꯍꯜꯂꯒ ꯊꯝꯃꯀꯥꯟꯁꯤꯗ ꯈꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯆꯐꯨꯗꯨ ꯑꯗꯨꯝ ꯁꯧꯔ ꯊꯝꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯌꯦꯡꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯇꯥꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯂꯝꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯒꯗꯧ ꯅꯠꯇꯦ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯌꯦꯡꯁꯦꯅ ꯑꯩꯈꯣꯏꯁꯦ ꯂꯦꯕ ꯃꯅꯨꯡꯗ ꯊꯝꯃꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯁꯦ ꯂꯦꯕꯣꯔꯦꯇꯔꯤ ꯃꯅꯨꯡꯗ ꯊꯝꯃꯀꯥꯟꯗ ꯇꯣꯉꯥꯟꯕ ꯍꯤꯗꯥꯛ ꯀꯥꯞꯄ ꯀꯥꯟꯁꯤꯗ ꯀꯔꯤ ꯇꯧꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯔꯝꯕ ꯀꯦꯟꯁꯔ ꯊꯣꯛꯂꯛꯀꯦ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯀꯌꯥꯠꯁꯤꯡꯁꯤꯗ ꯁꯣꯛꯂꯛꯀꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯦ ꯂꯦꯕ ꯔꯦꯠ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯦꯕꯣꯔꯦꯇꯔꯤ ꯂꯩꯕ ꯎꯆꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯟꯊꯣꯛꯄꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯗꯨꯃꯥꯏꯅ ꯎꯏ ꯑꯩꯈꯣꯏꯅ ꯎꯖꯕ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯆꯍꯤ 2 ꯍꯦꯟꯅ ꯔꯦꯗ ꯖꯣꯟ ꯍꯥꯏꯗꯨꯅ ꯂꯧ ꯎꯔꯛꯇꯕ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡ ꯄꯥꯜꯍꯟꯕ ꯉꯝꯗꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔꯁ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ 2 ꯍꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯔꯣꯡꯅꯆꯤꯡꯕ ꯂꯧ ꯎꯔꯛꯇꯕ ꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤ ꯑꯣꯖꯥ? ꯍꯣꯏ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯊꯣꯛꯂꯛꯏꯁꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯄꯥꯟꯗꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯊꯝꯃꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏꯗ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯗ ꯃꯤꯌꯥꯝꯁꯤꯡꯁꯤꯗ ꯊꯥꯖꯍꯟꯕ ꯅꯨꯡꯁꯤꯍꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯊꯕꯛꯁꯤꯡꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯎꯠꯊꯣꯛꯄ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯃꯊꯧ ꯇꯥꯏ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄ꯭ꯂꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯌꯥꯝ ꯀ꯭ꯔꯦꯗꯤꯕꯤꯂꯤꯇꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯒꯤ ꯀ꯭ꯔꯦꯗꯤꯕꯤꯂꯤꯇꯤꯁꯤꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯒꯤ ꯑꯃꯗꯤ ꯃꯈꯣꯏꯗ ꯌꯥꯎꯔꯤꯕ ꯃꯤ ꯈꯔꯒꯤꯗꯤ ꯍꯟꯗꯛꯁꯤ ꯌꯥꯝꯅ ꯇꯦꯁꯇꯤꯡ ꯇꯥꯏꯝ ꯑꯣꯏꯒꯦ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯣꯇꯦꯜꯗ ꯑꯗꯩ ꯀ꯭ꯋꯥ ꯆꯥꯛꯈꯨꯝꯗ ꯈꯩꯗꯦꯜꯗ ꯑꯗꯨꯝ ꯉꯥꯡꯅꯩꯗꯨꯅꯦꯕ ꯁꯤ ꯅꯨꯄꯥꯁꯤ ꯁꯤ ꯑꯗꯨꯅ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯍꯥꯏꯅꯀꯣ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗ ꯃꯗꯨꯒꯤ ꯀ꯭ꯔꯦꯗꯤꯕꯤꯂꯤꯇꯤꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯒꯤ ꯀꯩꯅꯣꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯥꯒꯤ ꯃꯤꯌꯥꯝꯅ ꯎꯔꯤꯕ ꯄꯔꯁꯦꯞꯁꯟ ꯑꯩꯅ ꯎꯕ ꯀꯥꯟꯁꯤꯗ ꯃꯣꯏ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯨꯝꯃꯝꯃꯅꯤ ꯑꯁꯤ ꯅꯨꯄꯥꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯥꯖꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯍꯥꯏꯕ ꯐꯤꯕꯝ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯐꯥꯔꯃꯔꯁ ꯋꯤꯡꯒꯤ ꯀꯩꯅꯣ ꯏꯅꯤꯁꯤꯌꯦꯇꯤꯚ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯃꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯂꯧꯖꯒꯦ ꯀꯩꯒꯤꯅꯣꯗ ꯑꯩꯅꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯊꯕꯛ ꯇꯧꯕꯅ ꯑꯃ ꯂꯩꯖꯈ꯭ꯔꯦ ꯕꯠ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯇꯧꯔꯤꯉꯩꯗꯨꯗ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯗꯣꯔꯤꯕ ꯊꯛꯇꯣꯔꯤꯕ ꯂꯧ ꯎꯗꯣꯔꯤꯕ ꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯥꯔꯃꯔꯁꯤꯡꯒꯤ ꯈ꯭ꯋꯥꯏ ꯋꯥꯔꯤꯁꯤ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ
ngami sinmi ko lomi sing sisu taseng hai kan di mui ne yamna kan to jari se adu thai di kana thai no manipur thai di lomi ngami sing na thai ni sinmi sing sina thawak su jari adu ta ga di khwadagi aphaba khwadagi matik sawa adu khwadagi miyam gi damokta leiba adu gumba class haijab tare ko adu gi class na haijarage adu gi wata ga di moi da phom thok pose matik sawa miyam phom thoyo farmer sing sida moi da farmer da equipment matik chana pibi ba subsidy oiba mong da ko ade farmer da loan pibi a farmer da huji ki haiba akoi gi financial literacy lei ta myam leta ko so akoi bank sing sina chatla kan sida sini hana loinam ka ta takpi bitam bibi ye adu ta ga di aina hajening sina akoi gi farmer sing chakola kan sida produce hena puto kan sida akoi ju hena kana to do ni ta sing hai kan da di aduna madu gi chakhot pagi thobok chi da akoi puksa haijab tare huji mai ti akoi cheng de mu ne local cheng si lupa yang khai manga tu humpu o pire hoi sig jang tu thenga tri haijab tare aduna lai ba sing cha do ke ja do no mo da chen yeng ye le bisna kya matik chan ye le chen yeng cha ba kan da su akoi gi huji ga hai ba mai ti local cheng gi mahau ji phang pon na te ada su lai ba ti ke cha do no cheng yeng phang re adagi cheng su lai ba ngam re farmer sing sina moi da production hen ta ga di nga puthokpa cheng puthokpa phau puthokpa huji hai ba tongan ba mahi murong puthokpa sing je puthok ta ga di akoi ju taseng hai kan je huji ki lei ba manipur gi economy hai ja ba tare pung chai ra ba khutu ba pasha sel lai tra ba state am ori ba sing je taseng hai kan di huji se chakholak pa yai akoi na su isai thane irom dom lepse ba hai ta ga di farmer sing sina moi da power lek ta ga di huji ki hai ba makoi na su miam da mu ke na mateng pang mangamba lebak tu amuke hena mateng pang mangamba public tu so amuke hena moi thodang sen jahan ba amadi manipur je amuke aduke hena resident toiba amadi mathan le pangamba haijaba tare ko adu mo status amada chaba wat ta ga di puto wat ta ga di akoi semilon ju masan dum sakot ta ne adugi maram moi bunina farmer sing lomi sing sida taseng ha kan di yam akan ba mong da akoi mateng akoi gi matik chaw mateng amadi makoi da phom thokpa subsidy myam matik chan pibi phai adu som da farmer amana loan logena chen ba kan sida mana sen lai ta boina tra ba koi loan logena hai du ji a sen lai ta ba farmer du da adu pro adagi non incumbrance pro adu to dam ni kon a che sang che ma du pa ling kun thani phuin chalang sang phim le adu ta last bank no ha ne stang adu kano piro adu piro pata piro adu nat piro na ata di bank sing thodang sim ti yong ne la ba miyam phom thokpa awabdana sel pide loan pide ayamana ko phang mayang wai whereas atongba ya tong kamdu musing di bank sing tane pasha pije ge lobby wena ko so stock difference hajab ta di bank sing gi system sing su capitalistic oiba khoi gi sen mang ba da poramani however makoi su policy program sing da khoi government assembly le kan da bank ki link up to gi kan da farmer sing adagi atop sing public sing war sing su sen kitang moda kitang lift tam pibi haijaba tare ko kitang hingnana bagi kano matang moda pibi ta gadi madu yam pho poram ne manam di interest rate se yamna pi ine bank se adu bank ki loan mo khona bada tractor ki subsidy loan mo khona bada farmer gi nga phabagi akoi gi award phangno khona ba kan se changi mham se taseng ha kan di akoi sum uja wani sum taja wani ko adu kan se matik chawa phang thokmi di yogo do boi phim sum lei ana masigi policy program sing se taseng ha kan da free and fair wa hala kan se da competition da ota ju farmer competition da matik chan to biwa phajan to biwa ko adagi nga mela hairo ne nga mela to kan se da nga chawu sing se kana na chage yeng biwa ana mayam na complain to nga chawu di nga haw di khoi muksa de sidi kano gi ne director gi ne si MLA gi ne mantri gi ne na loina mo khaw yom lo legre akoi na khacha de sidi khoi grass crop khoi le khara da gi kaman ka masam sa sing khara akoi le sing do tanaraga sa bani da de akoi na nga haw bodu aibat chaja ge na laiba mela sida akoi na leibi yaro hai ta gi nga mela to wi wan thok le ba sini ado ta gi putok ta gi mayam pelap cha ya na mu poram putok piro akoi na yeng ga tin yola le hor kan sida yai tong kham nu na pu sa kan sida moi ka tang haw cha u di ta seng ha kan di adu ta gi india ha ba lam se socialist aina hai nen tro manaba thong sa khomin se hai ne ata den khoi jo socialism manipur socialist state ne hai nen tro da adu ta gi akoi gi socialist structure de kai sa khoi ha ne aduna manaba thong manaba khunai hai posting sida di oi
masi class difference haijaba tare khara khara su awawa sing sida kitang inkhat pira kan sida akhoi gi sen pai ba sing sina masana kitang akhoi gi lai miyam sing sida kitang mateng pangmugi thau amdi to kano kari haijaba tare thaudang ma lawi phaina for example akhoi gi lamyan ba hijam irabot moi diam nuai le ya ba kano ne mai position ma haijata ko koi adu ta ko ma samak se nungai ba ya no pa duna kumdara kan lomi sin mi demang tan drama ngasi ningking leis hoi adu gumba political leaders je ko ma thau tai se je adu gumba farmer gi luching gi to wa adu gumba miyam miwai sing but politicians sing sida su ji ga haiba wakhalon koi lamyan ba ira ki mong da kitang khan ba jabta yam khan lu di ya roi ko kitang kawa khan ba kangu mani kitang tholak ta ga di handa ki vote hai ba ta ko handa ki 2027 kuidre sigum ba vote sida thopi ra kan sida lomi sin mi nga mi sing plus at least manipur gi proper policy framework to bungam ba koi assembly de phamma kan sida akoi smai puthare akoi kom ta re kom se kuma ka chi ge ha ba gi wakhalon amri political will leba adu gumba music mathau tare na smai thamjagi hoi thaga chayo ja aduga aikhoigi manipur da aikhoigi me ahom dagi khangkhang utana thokhiba lan asina maram oiraga aikhoigi mayum makai kaya mai chakhiduna amang ata thokhan khraba asi ana asokapan ka yawbadagi aikhoigi lanje naraktuna manipur gi tongan ba relief camp sing da leiriba internally displaced person sing maraktagi bisnupur district ki kumbi assembly constituency gi ithai kunau high school da hangliba relief camp ta leiriba idp nupi tara tarukna lenga ki mateng yawdana masana masa sel puthok charaga fi saduna masagi imung pubada mateng panghori haiba pawa makhatang yawre ja maru oina aikhoigi internally displaced person sing se mafam kudingi leiri haitare awaba kaya su mayokna duna lakchaningi ba wafam di ozai aikhoigi internally displaced person sing gi aikhoigi marai bakse kanana lepi ga dori bano aduga kari khongthang sing lokhatba ya leibage haiba du so sagi oiba site gi thambiu ja hanak ising isau ko khoi yum kya thumme from kada Imphal East sidais da yum ama ising thumdun gi ba ising haigalak pa kan sida chenum khangda ba tawhum khangda ba sigi scenario se akoi ai samak thengna jare haja tare ko akoi ising jawga ma yaujare ada ising jawga se ising tam hengala pa kan sida matha sai je kari pot kamai thangga da ge karawai hapu da ge adagi ha mompak pidak putho kan se pochai ma hapa kana kire kan se matak langa to ne adu gi main power lebra ji imung ana ya yawra mali kamai puthokani natra sigi myam headache myam le kan sidam ko namu isig hanaba kan sidam leinang ma tu da mu akoi nusa sajalakani ana ek myam thok to ne ada madugi relief camp te lei base hajik lei ji mi myam le ko hoi adugi che theng je hoi ising handaga kan da di leinang satka kan da di akoi gi jenem sitok hita ga di amuk myam jangba ya ne adu yumda amu hanjan ba yaro to ba music de kwai to no happen hoi flood ki situation nam awa du wai mayok na ba kangu sing do hujik ti akoi gi mi lising yankhai hum bu sinam akoi gi kena ta akoi gi chething phangin na traw ana akoi gi leramba yum adagi magi lejiramba ingon atra magi lejiramba movable and immovable property haja batare ko masi je loina magi tagri life se punchi se zero da hawin tro aduna madugi potnina tasengna hai kanda akoina khanjabadadi hujing asa hangbi question idp gi lebak ti kana lep to no haibase tasengna hai kanda di by all due koi keno hai tare magi pium thokpa right things di government na pi damne right to life hujik leba ma hingda yade article 21 ajni adu ta gadi magi hingna ba magi chakotna ba magi matik chawa mongonda infrastructure PPP je lengak sing mathong na haijabani da hoi an lengak sing tuminna le kan lengak su leitre ju musai na haijre ne akoi bala ne adagi PK sing ne adugumba mayam la keno bureaucrats mayam na paleba lamne akoi elected members sing di akoi gi ngasai gi deep freeze da hapaga thamgram ne karam kan lothoke ju lothokani ha ju khangri lothoke ju akoi kuda leite hoi ana political system sina hujik manipur gi khwaidagi phajadaba adugo khwaidagi amuba khwaidagi akoi gi puwari da amuba kalina ha aga le hawdo adugumba kenomne haijaba tare ko matamomne haijaba tare ana masiji akoi gi
taseng hai kanda ngasai habi mana masana masabu lepchara kansida ai khut ani pali ai wakan khanma ngami ai khong le pali ai khong kan to na te ko haina madu gi thona do le kansida akoi gi nupi singsina akoi ichal si singsina ga masa mathana gi lepchara kansida masa mathana itpanga ma kansida without any help kana beng su lam mo su lam ko sak chara ama matik chana chawada waraba IDP gi phem le rem nu jik adu oi ga di hoji ga haiba makoi gi leba ichen je singna toriba mong sidagi moi example oina oira kansida miyam su hoji leba IDP sing su mateng su pang lai ko aduna makoi examples na akoi miyam sing su mateng pang ba hai tare ko khara mateng angam sing mateng pang bi kansa moi chakot na ba amadi moi de ingat pinan na ba ngasai na haijaba to akoi gi punchi ji da akoi gi ngasai aeroplane da chakita ga di dum khang ponte adu di cookie ju yaw re mate ju yaw re plop yaw re ko adu lo yaw ni aduna last the ultimately that is the ultimate leveler haisne siba kan siba na de kan lem tharoi nang na dunia da ne na aduna sigum be incident me amasu thoi ni adu som da su akoi hingna na bagi nongmagi kano struggle hajaba tare ko nongmagi sarap phangna ko na bada adu matik war ba khunai amane maram di economy ha base hoji manipur gi tawthukpa kom se loire akoi inflation ni khwai wang abane india da pikraba manipur na india da khwai da koi pot tangba state amoi ta ga di koi ju yam sen pai mi kangu sing oi ra di khang re ko adu akoi hingi ju ta sen hai kan ju chak sai ju amam da kan di angpom di angpom ne patho ta ga ya dia da pot amne kamai to hingdo no na ko adu sig responsibility mayam si di masai na hajure ba koi miyam gi dong khan ba leaders hai tare ko hana khalam da ta ga su ji ka khanbiro sine haning sina ana chigumba wakhalon hijam iram pot ki wakhalon chappiba adugumba lomi ngami chemi singi kokomi gi akoi gi kana hai farmers wing hai ta ka moi du mateng pangbidna moi gi samina dana ko adugum me ama punna chakhomina ba haijaba tare thong manana amain taw khona bada miyam puna saw gamina jes ma hajage hoi thaga chero ja aduga laibak miyam amadi mari leina ba kaya na state asida thogli ba isu kaya da mairoi singi academic career kai hanbiganu amadi mahi masin tambada ayat apan pibiganu haina all manipur recognized private school welfare association gi mai kai dei phongdorok deuja manipur da leiriba isu sina maram oraga ikoi mairoi singda duki matik mahi masin tambada ayat apan sida duki matik manipur sida leire haibadu haijaning oja aduga ikoi all manipur recognized private school welfare association gi mai kai dei phongdorok liba ofam sida kari wafam thambi ni ai amodin chumna letre taseng na kan da de huji akoi gi taseng huji ngasai yeng bir mok tu le ngasai le khanan ne ri myam sida akoi gi apa nungai wari am yaw drena hoi aduna huji le ba akoi manipur gi state present situation sida di mayam mapanda akoi chatna bi myam yaw ni ngasai na hajari do brain drain makhalam ne si jo because of lack of opportunities in the state manipur da leiba opportunity laita ba haitare ken ai sa ta na hona jage ai gonde ai entrepreneur ni ai startup mating pamyu have consider why did malala consider practical di yadeba aduna hujiki hariba akoina khangda badi hujik leiba akoi gi situation sida da akoi gi na myam ji lan gi khulai pai na chalruba adagi leidna kun ngai ba khole myam ji leina na myam ju yorni adu naha mayam sing makoi gi future de kaino habani makoi gi tungdo ka do kaino adum khulai jin pa lai gi do bra na taga uji gi dum nga lai gi do bra na kamai to do no adum makoi gi career de kamai to makoi gi imung manung heng kamai thar ka daga hai lai na ko magi personal career aduna kwade maru budi akoi gi uji nau na hori ba mahiro sing haja ba tare alaman sing di punji amam da kan di loire bane akoi di lala bane haja ba tare ana huji ti isa gi khanme mota akoi tungi generation gi oina khanba tungi huji gi haiba mahiro sing sina kamai to na moida matik chaba akoi gi khunai am uge da gi hata gi mai sang haja ba tare ko government ki school sing su loina mak akoi gi upgrade to ma thau ta miyam da akoi gi leiba education haja ba tare ko education aphaba makhal gi education masi gi se mipum kudi mo to pham mathau ta ka maram di hujik yeng bione private school lama da lupa lising kunthra admission matam da aduna business oina torok kan da di hoi oja phaba tolop yam chong pira kan da nek pa yai adu lupa lising kunthra tham lupa lising anhum piba ngam de ba
ꯐꯦꯃꯤꯂꯤꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯁꯦꯟ ꯄꯥꯏꯗꯕ ꯃꯤꯅ ꯂꯥꯏꯔꯤꯛ ꯍꯩꯔꯨꯔꯅꯨ ꯁꯦꯟ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯉꯁꯥꯏꯒꯤ ꯃꯥꯟꯅꯗꯕ ꯊꯣꯡ ꯃꯥꯟꯅꯗꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯗꯨꯁꯨ ꯃꯥꯟꯅꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯔꯝꯗꯤ ꯑꯦꯗꯨꯀꯦꯁꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯦ ꯍꯌꯦꯡ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯂꯦꯞꯇꯨꯗꯤ ꯂꯩꯕꯥꯛꯁꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯂꯥꯏꯕꯛ ꯂꯦꯞꯇꯨꯗꯤ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯤꯅ ꯂꯦꯞꯀꯗꯕꯅꯦꯕ ꯃꯗꯨꯒꯤ ꯂꯦꯞꯄꯛꯇꯣꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯑꯦꯗꯨꯀꯦꯁꯟ ꯗꯤꯄ꯭ꯔꯥꯏꯞ ꯇꯧꯔꯕ ꯃꯣꯏꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯐꯪꯍꯟꯗ꯭ꯔꯕ ꯃꯈꯣꯏꯗ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯄꯤꯕꯤꯕ ꯐꯪꯍꯟꯗ꯭ꯔꯕ ꯑꯗꯨꯒ ꯄꯤꯅꯕ ꯍꯣꯠꯅꯕ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯐꯖꯅ ꯍꯣꯠꯅꯕꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯁꯅꯥ ꯂꯩꯕꯥꯛꯅꯦꯅ ꯍꯥꯏꯔꯤꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏꯔꯦꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯎꯡꯉꯒ ꯃꯈꯥꯗ ꯁꯨꯝ ꯆꯠꯈ꯭ꯔꯀꯥꯟꯁꯤꯗ ꯔꯣꯛ ꯕꯣꯇꯝ ꯌꯧꯔꯛꯄꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯒꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯗꯩ ꯀꯥꯈꯠꯂꯛꯄꯗꯤ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟꯁꯤꯗꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯍꯩꯔꯣꯏ ꯂꯣꯏꯁꯪꯁꯤꯡꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯟꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯕꯟ ꯇꯧ ꯇꯥꯔꯒꯁꯨ ꯇꯣꯉꯥꯟꯅ ꯕꯟꯗ ꯇꯧꯕꯤꯒꯦꯔꯥ ꯀꯌꯥꯝ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯕꯠ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯍꯩ ꯇꯝꯕꯤꯁꯤꯡꯁꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯗꯤꯁꯇꯔꯕꯦꯟꯁ ꯑꯃꯠꯇ ꯄꯤꯕꯤꯗꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯗꯤ ꯑꯗꯨꯝ ꯃꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯝꯐꯦꯁꯤꯁ ꯄꯤꯕ ꯑꯃ ꯊꯣꯛꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯃ ꯊꯣꯛꯏ ꯑꯩꯈꯣꯏ ꯃꯍꯩ ꯑꯗꯨꯒ ꯃꯍꯩ ꯇꯝꯕꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯁꯨ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯁ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯁꯨ ꯀꯩꯅꯣꯝꯃ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯦꯇꯦꯟꯁꯟ ꯄꯤꯕꯤꯗꯅ ꯃꯈꯣꯏꯗ ꯋꯥꯍꯟꯗꯕ ꯃꯈꯣꯏꯗ ꯁ꯭ꯇ꯭ꯔꯦꯁ ꯄꯤꯕꯤꯗꯕ ꯉꯝꯃꯤꯉꯩ ꯑꯗꯣ ꯃꯣꯏꯗ ꯀꯩꯅꯣ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯅꯤ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯃꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯒꯣꯔꯃꯦꯟꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯨ ꯃꯤꯌꯥꯝꯁꯨ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯏꯟꯇꯔꯅꯦꯠ ꯌꯥꯕ ꯃꯐꯝ ꯊꯤꯅꯕꯗ ꯈꯥ ꯔꯥꯏ ꯈꯪꯅꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯅ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯣꯛꯂꯛꯄ ꯏꯁꯨꯁꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯣꯖꯥ ꯏꯟꯇꯔꯅꯦꯠꯇ ꯍꯦꯛ ꯇꯥꯏꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤꯒꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯇ ꯄꯋꯥꯔ ꯂꯩꯅ ꯂꯩꯉꯥꯛꯁꯤꯗ ꯀꯔꯝ ꯀꯥꯟꯗ ꯀꯝꯃꯨꯅꯤꯀꯦꯁꯟ IT ꯑꯦꯛ ꯍꯥꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯣꯝꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯌꯥꯝꯅ ꯀꯦꯌꯣꯇꯤꯛ ꯑꯣꯏꯕ ꯑꯗꯒꯤ ꯇꯣꯉꯥ ꯁꯟꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯐꯤꯕꯝ ꯂꯥꯛꯇꯣꯔꯦ ꯑꯗꯨꯅ ꯆꯥꯏꯕ ꯃꯩꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯣꯠꯅꯕꯗ ꯃꯩ ꯃꯨꯊꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔꯁꯦ ꯏꯟꯇꯔꯅꯦꯠ ꯑꯣꯏꯅ ꯃꯨꯊꯠꯂꯛꯄ ꯋꯥꯅꯦꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗꯤ ꯗꯤꯖꯤꯇꯦꯜ ꯂꯥꯏꯐ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯤ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯂꯩꯄꯨꯡ ꯐꯝꯃꯤꯟꯅꯔꯀꯥꯟꯁꯤꯗ ꯃꯌꯥꯝ ꯐꯝꯃꯤꯟꯅꯔꯀꯥꯟꯁꯤꯗ ꯀꯔꯤ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒꯕ ꯀꯔꯤ ꯋꯥꯔꯤ ꯂꯩꯒꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯇꯥꯟꯅꯗꯅ ꯈꯣꯠꯅꯗꯅ ꯂꯩꯀꯥꯏ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯝꯕ ꯃꯍꯤꯡ ꯑꯃꯅꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗꯅꯦ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯁꯤꯗ ꯑꯗꯨꯅ ꯁꯤ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯑꯗꯣ ꯐꯝꯃꯤꯟꯅꯔꯀꯥꯟꯗꯁꯨ ꯃꯤ 5 ꯐꯝꯃꯤꯟꯅ ꯇꯥꯔꯒꯁꯨ ꯀꯅꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣꯏꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯃꯣꯏ ꯃꯁꯦꯟ ꯇꯧ ꯂꯩꯔꯝꯒꯅꯤ ꯈꯔ ꯑꯃꯅ ꯒꯦꯝ ꯁꯥꯟꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯦ ꯗꯤꯖꯤꯇꯦꯜ ꯂꯥꯏꯐ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯇꯤꯖꯟ ꯍꯥꯏꯔꯝꯕꯗꯒꯤ ꯏꯟꯇꯔꯅꯦꯠꯇ ꯇꯥꯡꯉ ꯂꯩꯔꯦꯅ ꯍꯧꯖꯤꯛꯀꯥꯟꯁꯤꯁꯦ ꯅꯦꯇꯤꯖꯟꯁ ꯍꯥꯏꯔꯕꯅꯦꯕ ꯑꯗꯨꯅ ꯍꯤꯡꯕꯁꯦ ꯄꯨꯟꯁꯤꯁꯦ ꯁꯤꯗ ꯑꯣꯏꯅ ꯍꯤꯡꯉꯛꯑꯦ ꯄꯣꯠ ꯑꯃ ꯑꯣꯔꯗꯔ ꯇꯧꯔꯦ ꯁꯤꯗ ꯇꯧꯔꯦ ꯅ꯭ꯌꯨꯁ ꯄꯥꯔꯦ ꯁꯤꯗ ꯄꯥꯔꯦ ꯂꯣꯏꯅꯃꯛ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜ ꯑꯃ ꯑꯣꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯈꯪꯅꯅꯕ ꯍꯥꯏꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯏꯅ ꯊꯣꯛꯂꯛꯑꯕꯅꯦꯕ ꯀꯩꯝ ꯆꯪꯉꯨꯅ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕ ꯍꯪꯕꯤꯔꯛꯑꯣꯅ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯛꯑꯒꯦ ꯃꯇꯦꯡ ꯂꯣꯏ ꯄꯥꯡꯉꯛꯑꯒꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯁꯤꯗ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯗꯤꯖꯤꯇꯦꯜ ꯑꯦꯖꯁꯤꯗ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯎꯔꯝꯒꯅꯤ ꯑꯩꯈꯣꯏ ꯀꯥꯁꯃꯤꯔꯗꯁꯨ ꯌꯥꯝ ꯀꯨꯏꯅ ꯇꯧꯏꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯅꯤꯄꯨꯔꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯔꯛ ꯇꯥꯕꯒꯤ ꯀꯩꯅꯣ ꯏꯁꯨ ꯃꯌꯥꯝꯁꯤꯗꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯦꯟ ꯈ꯭ꯋꯥꯏ ꯇꯥꯡꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯐꯠꯇꯕ ꯑꯗꯨ ꯍꯣꯏ ꯑꯐꯕꯁꯨ ꯇꯥꯏꯀꯣ ꯒꯦꯝꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯑꯦꯟ ꯑꯥꯔꯠꯁ ꯑꯦꯟ ꯀꯜꯆꯔ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯐ ꯁ꯭ꯄꯣꯔꯠꯁ ꯐꯖꯕꯗ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨꯅꯦ ꯂꯥꯟꯗ ꯐꯥꯁ ꯇꯥꯔꯦ ꯆꯍꯤ 2ꯅꯤ ꯀꯔꯝꯕ ꯂꯝꯗꯕꯨ ꯏꯟꯗꯤꯌꯥꯒꯤ ꯂꯝꯗꯕꯨ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2 ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯂꯝ ꯌꯥꯎꯔꯤꯒꯦ ꯁꯤꯟꯗ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯏꯟꯗꯤꯌꯟ ꯒꯣꯔꯃꯦꯟꯠ ꯃꯣꯏꯁꯦ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯒꯗꯧꯕꯗꯣ
ꯑꯣꯏꯗꯕꯒꯤ ꯆꯞ ꯆꯥꯕ ꯃꯌꯦꯛꯅꯤ ꯑꯃꯗꯤ ꯉꯁꯥꯏ ꯍꯣꯁꯅ ꯍꯪꯕꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯇ꯭ꯔꯦꯗꯣ ꯃꯥ ꯂꯥꯛꯑꯁꯨ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯛꯁꯨ ꯂꯥꯛꯄꯤꯔꯅꯨ ꯀꯩꯒꯤꯅꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯤꯂꯥ ꯂꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯂꯣꯏꯔꯀꯥꯟꯗ ꯑꯕꯦꯜ ꯊꯨꯡꯕꯒꯤ ꯐꯤꯂꯝꯗꯨꯗꯤ ꯑꯗꯨꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯨꯟꯅꯥꯏꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯐꯥꯔꯃꯤꯡ ꯇꯧꯔꯤꯕ ꯑꯗꯒꯤ ꯏꯁꯥ ꯏꯊꯟꯇ ꯊꯕꯛ ꯄꯤꯖꯕ ꯑꯗꯒꯤ ꯂꯝ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯦꯝꯒꯠꯇꯅ ꯈꯣꯠꯇꯅꯀꯣ ꯑꯗꯒꯤ ꯏꯆꯟ ꯏꯆꯦꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯤꯕ ꯑꯗꯒꯤ ꯃꯍꯩ ꯂꯣꯏꯁꯪꯁꯤꯡꯁꯤꯗ ꯗꯤꯁꯇꯔꯕ ꯇꯧꯗꯕ ꯁꯤꯒꯨꯝꯕ ꯀꯤ ꯄꯣꯏꯟꯠꯁ ꯈꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯇꯥꯁꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯕ ꯈꯨꯟꯅꯥꯏꯁꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯀꯩꯔꯥꯛ ꯀꯥꯈꯠꯂꯛꯄ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯦ ꯑꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯃꯊꯧ ꯂꯩ ꯄꯣꯂꯤꯇꯤꯛꯁ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯨ ꯃꯊꯧ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯂꯤꯠꯃꯁ ꯇꯦꯁꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯗꯩꯁꯤ ꯂꯤꯈꯠꯂꯦ ꯂꯤꯈꯠꯇ꯭ꯔꯒ ꯇꯣꯛꯑꯦ ꯂꯩꯍꯧꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯤꯈꯠꯅꯕ ꯍꯣꯠꯅꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯩ ꯏꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃꯗꯤ ꯑꯃꯅ ꯑꯃꯒꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯋꯥꯏꯈꯨ ꯀꯜꯆꯔꯅ ꯍꯥꯏꯅꯩꯅ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏ ꯀꯩꯔꯥꯛ ꯀꯜꯆꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯀꯥꯈꯠꯃꯤꯟꯅꯕꯒꯤ ꯀꯜꯆꯔ ꯑꯃ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯚꯤꯖꯟ ꯑꯃ ꯄꯨꯊꯣꯛꯑꯀꯥꯟꯁꯤꯗ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁ ꯄꯨꯂꯞ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯃꯇꯥꯡ ꯑꯁꯤꯗ ꯅ꯭ꯌꯨꯁ ꯑꯦꯅꯥꯂꯤꯁꯤꯁ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯛꯆꯥꯡ ꯐꯅ ꯊꯝꯒꯦ ꯍꯥꯏꯔꯕꯗꯤ ꯏꯔꯝꯗꯝ ꯑꯁꯤꯃꯛꯇꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯕꯕꯤꯅꯥ ꯍꯣꯁꯄꯤꯇꯥꯜ ꯂꯩꯖꯔꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯖꯕ ꯌꯥꯔꯕ ꯑꯃꯗꯤ ꯁꯦꯜ ꯌꯥꯝꯅ ꯆꯪꯗꯅ ꯁ꯭ꯄꯦꯁꯤꯌꯦꯜꯇꯤ ꯀꯨꯟ ꯍꯦꯟꯕꯗ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯄꯦꯗꯤꯌꯥꯇ꯭ꯔꯤꯛꯁ ꯀꯥꯔꯗꯤꯑꯣꯂꯣꯖꯤ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤ ꯑꯃꯗꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯁꯤꯡꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯥꯌꯦꯡꯖꯔꯤ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯋꯥꯡꯃꯗ ꯑꯃꯨꯛ ꯀꯔꯤꯒꯤ ꯆꯠꯂꯨꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯍꯦꯜꯊ ꯀꯦꯌꯔ ꯐꯪꯂꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯒꯅꯨ ꯁꯦꯜ ꯍꯦꯟꯅ ꯇꯤꯡꯍꯟꯕꯤꯔꯒꯅꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯁꯤꯡꯗꯒꯤ ꯃꯥꯂꯦꯝꯒꯤ ꯑꯐꯕ ꯊꯥꯛꯀꯤ ꯂꯥꯌꯦꯡ ꯄꯊꯥꯞꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯁꯔꯚꯤꯁ ꯂꯧꯕꯤꯌꯨ ꯕꯕꯤꯅꯥ ꯍꯣꯁꯄꯤꯇꯥꯜ ꯋꯦ ꯍꯣꯞ ꯃꯤꯠꯁ ꯀꯝꯄꯦꯁꯟ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯕꯕꯤꯅꯥ ꯍꯣꯁꯄꯤꯇꯥꯜ ꯁꯖꯤꯋꯥ ꯖꯦꯜ ꯔꯣꯗ ꯈꯥꯕꯩ ꯁꯣꯏ ꯏꯝꯐꯥꯜ ꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ 6909390666 ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ पैसा यामना लेजदबा मीसिंगी हादि लाइरबसिंगीदमक्तदि यामना खुदोंचाई अखोन ट्यूशन फी पी हादुना सिदा एजुकेशन मोगी सिस्टम सिदा फजना सोयब खोदब केमता लेते फजना तंबी हॉस्पिटल अमदा डॉक्टर अमना माई पाकनब होनरप मतमदा हाइचोय सिंथोयरबा पैरामेडिक्स अमदि हेल्थ केयर टेक्नीशियन सिंगी अचौब थौदांग ले JR Institute of Medical Sciences ta degree amadi diploma in MLT, OTT, RIT, diabetes management, clinical nutrition asina chingba paramedical gi field da yamna thak wanglaba education amadi hands on training pizari Pharmacy Council of India na approve tawraba pharmacy gi diploma course su yamna affordable oiba fee structure da pizari आईसीओजी पैरामेडिकल की OTT डिपार्टमेंट दा सेमेस्टर एग्जाम थाजरी ये हॉस्टल विजिट की खुदों चाबम लेरेको अदुगा अमना अखोन ट्यूशन फी पी हादुना सिदा एजुकेशन मोगी सिस्टम सिदा फजना सोयब खोदब केमता लेते फजना तंबी इसागी लेब मतिक चाना लेबा लाइब्रेरी मतिक चाना लेबा अमसु हॉस्टल मतिक चाना लेबना मरम मोरगा हॉस्टल दा अखोन हॉस्टल विजिट अदुम दे चतबा फंगे अखोय लोइजद्रगासो अदुम नर्सिंग डॉक्टर सिंगना अखोयदा लीड तौबीरगा को अखोयदा ताकपीदना याम एक्सपीरियंस अदुगी एक्सपीरियंस याम लेजे अना हौजिक फाउबा सेकेंड सेमेस्टर तमकपसिदा अगोंदा कैमता अवाबा हाइदि कैमता लेते कैगिना हारगांदा अखोयदा दुम फैसिलिटीज अदुम फंगहली लेब की फैसिलिटीज अदगे अखोयना खंगनिंगबा हाइनिंगबा पुनमक हॉस्पिटल चलगा ओइरो लेब त चलगा ओइरो अखोय दुम तौवे इंस्टीट्यूट एसेना पीरिबा खुदोंचाबा एसे मयाम पुन्ना लौमिनसे पुन्ना तमिनसे खुदोंचाबा मयाम से लौमिनसे मयाम से पुन्ना तमिनसे फ्री काउंसलिंग सेशन अमसुंग डायरेक्ट एडमिशन की दमक मखाद पीरिबा नंबर सिदा कॉल तौबीदुना खुदोंचाबा से लौबियु
Nailed Imphal Akampad Laklima Session 2025-26 ki oina admission hojire. Courses offered are MTech CSE in AI, MCA, MSc IT, MSc Bioinformatics, BCA, BSc Computer Science, Diploma in Computer Science and Engineering DCSE, Diploma in Electronics and Communication Engineering DECE, PGDCA, O-Level IT and CHMT. Courses singasigi apply to the last date na 20 May 2025 to oigani. Scheduled caste amadi scheduled tribe students ki oina free course oijagani. Screen the pijariba QR code natraga link asida natraga 8132062261 da ngashima contact tobiratuna kanaba shingasi lobiho. Chahi khudingi miyoi lising kaya NEET exam to qualified oiragasu sudna tagi miyoi khadamak government selection phangduna MBBS tambai khudong saba phang lemhoriba NEET qualified oiraba student singda wahang khara lae makhoina MBBS tambagi manglanji mangphawna roidra makhoi damak lambi amata leitrabra lairaba mahairoi singna karamna MBBS tambai agani foreign da chattuna MBBS tamnari se kayagi matik lubagi haibana chingba wahang mayam lae wahang singsigi pawkhomadu poduna lakchare adomna NEET qualified oiraba malemgi tongan tongan mafam kaya government college kaya amada admission to bai khudong chaba do poduna lakchare sel gi khudong chadaba mahairoi singna education loan gi mateng lauduna MBBS tambai khudong chaba so leijagani chahi kun hena mahairoi lising kaya Russia, China, Kazakhstan, Uzbekistan amadi Bangladesh yauna tongan tongan balaibak singda MBBS admission da mangjil thana mateng pangduna laklaba JR International Education Consultant da lengsin biro FMG natraga NEC exam gi damak foundation coaching facility su leigani aduga entire notice manungda best FMG exam results puthokuna lakliba consultancy amani akupa detail gi damak pi number sida contact tobiyo natraga notice window TV building da lengsin biro